ahamba maktada News Live channel bu tabiriba punamakpu ikoknona khurumjari ngasi ingengi taraga nipani pamba August ki tang ama thangje numiki rasi oiba nungareba paujel ama phi sabi singidamak puduna laksari phi sabada changdraba yadraba taring amadi masa yamna ahongba mamalda offer pijari jerambadu supna tangi lupa 7 khatangda thadokjari motor machana lupa 2,000 pirambadu hojik supnagi lupa 1,800 khatangda thadokjari motor achobana 3,000 pirambadu supnagi hojik lupa 2,200 cycle gi tareng 2,000 pirambaduna supnagi lupa 1,100 da yamna ahongba mamalda offer pijari Imphal area da leibagi oina home delivery available khudong chaba si lomina hausi amadi khudong chaba si lobina bagi damak ngasimak makhada pijariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiraktuna khudong chaba asi lomina hausi 12gi Afa Fatta paknaba masu paknaba maike khanganjari ahamba maktada mes rasi gi oina khaminarasi ngasi August ki tang ama ingengi 12 pamba thangje numiki mes rasi gi pon khaminarasi maike kyadagi lan thum changlai hiram khudingda mai pai thajadaba marup mapang sagai natai unajaba phangi hakjang nungaiba watpa asawbana mangmoinabana naran mayeng tagani ningba mapa sanadi sendong tanba yagani afaba mingchat phangani leisa pakhangi oina ngangthokpada pakjagani thoni bolamna lei sini angangba paknaba masuna angangba masu paknai aduga paknaba maikeina makha maikei paknai mathangda bisarasi ngasi ingengi 12 pamba August ki tang ama thangjanmiki bisa rasigi phone khangminarasi tauruba khudingda kanaba ngam athau asau asang singna chambiba oijaw oithakna hemba yamna phaba numini naknabagi matengna aningba thabak pangani nathak thongbagi matengna oijaw oithak hena tansinba ngamgani marup sabanadi tathi leisa pakhangi oina mai pakani thoni polamna lei asangba amadi kismis paknaba machuna higo machu paknai aduga paknaba maikeina mamang natraga makha maikei paknai mathangda mithun rasi ngasi ingengi 12 pamba August ki tang ama thangjanumiki mithun rasi gi phone khangminarasi ithak thongbadagi yeknabadagi akiba phangi pungning langtaknaba chakhaunaba hiram khudingda apha punnangba oi leijaba loksingna nasakna chakholamba ngamgani imung manungga wa tanabana hena sumai pakani sakhangdabaga loinabadi apangbani leisa pakhangi oina nungsi mari phagatkani thongni polamna leihigo paknaba machuna higo machu paknai adu upa machu su paknai aduga paknaba maikena awang maikei paknai mathangda karkarasi ngasi ingengi 12 pamba August ki tang ama thangjanumi singarasigi ngapigani karkarasigi phone khangminarasi thoidok pa awa ana tagali maidagi akiba phangba hakchang nungaitaba tumba yadaba marup mapanga muknaba pon maru mapang loinabana nasangnaran sakhopada natana afaba mafam kanbasu ngamjagani naitong warep lobudi yaroi leisa pakhangi oina nusibuna chali thongni polamna lei sini angangba paknaba masuna unmasu aduga paknaba maikena awang maikei pakna mathangda singarasi ngasi ingengi 12 pamba August ki tang ama thangje numit singarasi gi phone khangminarasi thajadabana laibak yamna phagani thajadana laibak yamna phagani afaba chinjak chaba mingchat phangba amasung sen phangba kanabatok oiba nungsi nungonda pungning lupa biri thongna phudokna thau pangbana amadi heithoi singthoibana lan hena tansingani afa pungi thabakti mai pakpa wagani paknaba masuna komla masu adu paknaba maikeina mamang maikei paknai leisa pakhangi oinadi nungsibana jali ningjaba thungani aduga thongni polamna leihigo mathangda kainarasi ngasi ingengi 12 pamba August ki tang ama thangjanumiki kainarasi gi phone khangminarasi
Wakhal lꯧꯁꯤꯡ ꯊꯣꯛꯄ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ, ꯌꯦꯛꯅꯕ ꯉꯝꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ, ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯅꯧꯕ ꯊꯧꯔꯝꯁꯨ ꯄꯥꯡꯕ ꯀꯥꯟꯅꯒꯅꯤ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯒꯅꯤ, ꯑꯐꯕ ꯂꯧꯁꯤꯡꯁꯨ ꯐꯪꯖꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ, ꯑꯄꯟꯕꯅ ꯍꯦꯟꯕ, ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯀꯟꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯁꯦꯟ ꯆꯠꯄ ꯑꯣꯏ꯫ ꯅꯤꯡꯍꯟꯅꯗꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯇꯤ ꯄꯥꯡꯒꯅꯤ, ꯄꯜꯂꯝꯕ ꯂꯟ ꯐꯪꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯌꯥꯝ ꯂꯣꯏꯅꯕꯗꯤ ꯃꯥꯡꯕꯅ ꯍꯦꯟꯒꯅꯤ, ꯃꯤꯋꯥ ꯊꯥꯖꯕ ꯌꯥꯗꯦ꯫ ꯄꯛꯅꯕ ꯃꯆꯨꯅ ꯈꯔ ꯌꯥꯛꯁꯤꯟꯕ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯕꯤꯁꯤ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠ ꯕꯤꯁꯤ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯁꯥ ꯃꯥꯡꯕ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ, ꯀꯥꯟꯅꯕ ꯃꯍꯩꯁꯨ ꯐꯪꯗꯅ ꯄꯪꯆꯠꯇ ꯆꯠꯄ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯃꯤꯠꯅꯤ, ꯆꯦꯛꯁꯤꯟꯁꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯅꯤꯡꯕ, ꯑꯁꯥꯎꯕ ꯅꯠꯇ꯭ꯔꯒ ꯅꯥꯄꯟꯅ ꯃꯥꯡꯑꯣꯏꯅꯔꯕꯗꯤ ꯄꯥꯝꯗꯕ ꯅꯪꯕꯇ ꯅꯠꯇꯅ ꯁꯛꯁꯨ ꯐꯥꯎꯕ ꯊꯣꯛꯂꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯊꯣꯛꯎ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯁꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯙꯅꯨ ꯔꯥꯁꯤꯒꯤ ꯆꯪꯁꯤꯜꯂꯨꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ, ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯕ, ꯀꯥꯟꯅꯕꯇ ꯑꯣꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ, ꯑꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯤꯕ ꯍꯨꯝꯕ ꯀꯟꯗꯕꯅ ꯅꯆꯥꯡꯅꯔ ꯃꯥꯡꯖꯕ, ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯄꯥꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯇ꯭ꯔꯕꯁꯨ ꯅꯤꯡꯖꯕꯗꯤ ꯊꯨꯡꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯏ, ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯑꯣꯏꯒꯜꯂꯤ, ꯃꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯏ, ꯆꯦꯛꯁꯤꯟꯁꯤ꯫ ꯂꯧꯁꯤꯡ ꯊꯣꯏꯅ ꯂꯩꯒꯅꯤ, ꯆꯤꯡꯅꯒꯅꯨ, ꯑꯔꯨꯕ ꯊꯕꯛꯁꯨ ꯂꯥꯏꯅ ꯄꯥꯡꯒꯅꯤ, ꯃꯤꯌꯥꯝꯅ ꯆꯥꯜꯂꯒꯅꯤ, ꯅꯆꯥ ꯅꯅꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯎꯔꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯆꯟꯗꯣꯟꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯠꯂꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯥꯟꯅꯕ ꯐꯪꯏ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ, ꯐꯤꯔꯣꯜ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯐꯪꯏ, ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯂꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ, ꯍꯔꯥꯎꯕ ꯅꯤꯡꯕ ꯊꯨꯡꯕ, ꯃꯤꯆꯪ ꯍꯦꯟꯒꯠꯄ, ꯌꯦꯡꯅꯕꯁꯨ ꯂꯥꯛꯁꯤꯟꯕ, ꯑꯅꯧꯕ ꯑꯁꯥ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯂꯣꯏꯅꯕꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯅꯥ ꯂꯣꯏꯕ, ꯂꯟ ꯊꯨꯝ ꯆꯠꯄ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯃꯇꯝ ꯃꯥꯡꯕ, ꯂꯥꯏꯕꯛ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯅꯆꯥꯡꯅꯔ ꯆꯥꯎꯈꯠꯀꯅꯤ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯔꯒꯅꯤ, ꯃꯤꯡꯆꯠ ꯇꯥꯟꯕ ꯃꯇꯥꯡ ꯆꯥꯔꯦ, ꯑꯉꯥꯡ ꯁꯛꯄꯗ ꯃꯤꯅ ꯊꯥꯒꯠꯄꯤꯒꯅꯤ, ꯍꯣꯏ ꯌꯥꯗꯤ ꯐꯒꯅꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯕꯣꯀꯪ ꯃꯄꯥꯟ ꯃꯆꯨ, ꯂꯣꯏꯅꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ꯫ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯃꯥꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ, ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ ꯑꯣꯏꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12gi ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫